Hayeng Imphal LAKKADOURIBA Congress ki Luchingba RAHUL GANDHI OKNABAGIDAMAK SILP leader Okram Ibobi AMADI Manipur PRADESH Congress Committee Mpcc ki President ke Meghachandra Luchingba team amangasi SILCHAR ki damak Imphal Thadokkhre Press na fangba pauma ki matungina Mpcc ki team madungasi ayuk Birtiken Transit International Airport ke SILCHAR ki damak Imphal Thadokkhibani hari Hayeng July 9 da Congress ki Luchingba RAHUL GANDHI pungkhara ki khongchata Manipur da lakadabani RAHUL GANDHI na hayeng ayuk Assam ki SILCHAR da akhanaba flight amada thunglakadabani makna SILCHAR da thunglaba matung Juribam district da laktuna mafam aduda leiriba relief camp singda chatuna hauzik lamda masa thukliba irang asina maram oiraka lanjanatuna leiriba mioi singa unagani tungda akhanaba flight amada SILCHAR dagi Imphal da lakani Imphal da thunglaba matung Churachandpur da chatkani hari tungda moirang amuk halaktuna Fuvala High School da hangliba relief camp da laktuna camp asa leiriba singa unagani moirang dagi halaklaba matung Rajbhavan da laktuna Governor Anasuya Uike ga unaraba matung akhanaba flight amada Imphal Thadokkhigani hari Panba yabadi RAHUL GANDHI na parliament ki opposition leader oina khallaba matung mahaki ahan makhongchut oina Manipur da lakadabani